Leibak Sinba Thungna Chayol Taruktagina Nifan Faoba Lockdown Thamgadabani. Indian Council of Medical Research ICMR gi makok Dr. Balram Bhargak ki matungina Leibak Sinba Thungna COVID ki anuwa case hengalakli basi thingnaba Chayol Taruktagina Nipan Faoba Lockdown Thamba natraga anuba positive case yamna hengatpa district sing Chayol Taruktagina Nipan Faoba Lockdown chathaduna Thamgadabani. Asigumba khongthang lawkhalaba matamdata anuba case hengalakpa hanthahanba ngamgani haire. Dr. Balram Bhargak ki matunginna apunba test tawbadagi chada taragi mathakta positive oiba thengnarabadi madugumba district adu lockdown thamduna nauna covid laichat sandorokpa thingnaba honagadabane. Haujiki oina India gi district satret ka taraga nipan leibagi manungda saruk mari thokpagi ahumde chada taragi mathakta positive oiba thengnare. Masigi manungda Leibak ki konung Delhi, commercial city Mumbai, tech hub Bengaluru yaure. Maramasina lockdown Leibak Sinba Thungna chathavana laina sandorokpa thingnabagi upai oigani haire. Dr. Bhargak ki wafam ase India gi government ke senior officer amana lockdown chathava yarakpagi ahanba ingit piba warol ne. Prime Minister Narendra Modi gi government na Leibak Sinba Thungna lockdown chathavagi wafam nahan makai yadana lakivane. Leibak ki oina sel thumgi phibamda chauna sohalakadaba adu yenglaga state government singda darkar gi matunginna lockdown chathava center na ayaba piduna leire. Masina maram oiraga state kharada manadaba mawongda lockdown amade athingba kaya miyamgi movement da thamduna leire. Chada taratret ki changda positive oiriba Delhi da athingba thamlibase komthokluba taravade maduna hena amangba oirakane. Nongmada miyoi lising marigi mathakta sihaliba Leibak ase hauzik athingba komthokpa matam natri haina kansinba athingba mathau tari haire. COVID kumba pandemic matungda thoktanaba kari tauba change WHO COVID-19 pandemic review panel na thizinbadage khanglakpa wafam palladuna World Health Organization WHO gi maikaidage malemgi oina disease ama paksana sandorokpa horakpada thinghaunaba anauba transparent global system ama thamduna WHO bu atenba matamgi manungda investigators sing thajinduna thizinbagi sakti pigadabani haire. China da coronavirus sandokpa horakpa matam aduda World Health Organization kumja 2020 gi January 13 ngaiba tawdana khudakta international emergency laungadabani adubu tha amagi matam hena sonthakiba aduna maram oiraga COVID-19 pandemic asidagi ngakthoknanaba Leibak kayana akanba thorang laukhatpagi thengthahanduna Leibak kayada COVID ki pathogen maningtamna sandokpagi matam pikhi. New Zealand gi Prime Minister oiramba Helen Clark ki matunginna WHO bu hena mapangal kangkharanba tangai phade haire. WHO gi panel gi co-chair oiriba Liberia gi former president Ellen Johnson Sirleaf ki matunginna WHO bu khudakta pau phongdokpa ngambagi sakti piba amade transparency hena leiba anauba surveillance and alert system ama lahenba tangai phadre. WHO gi panel na puthokliba wafam sing ase May 13 dagi haugadaba World Health Organization gi annual assembly da member Leibak sing gi health minister sing yauna khana lainagani. European Union gi diplomat sing gi oinadi UN gi emergency asida chauna reform purakningbagi apamba leire. China gi Wuhan city da kumja 2019 gi aroi basarukta thengnakiba SARS-CoV-2 miyamna COVID-19 hairaga hena khangnaba virus asina malem gi oina miyoi million 3.4 sihanduna chauna amangata thokhanba haujiksu loidre. Israel ga Palestinian singa khutthoknaba singda yangkhai sikhre chapchaba lan thoklagadra haibagi akiba poknare. Jew ga Arab singa yansinnana khundaba Israel town singda leptana rocket kapsilakpa amasung khutthoknaba hengalakibaga haujik phawbuda miyoi yangkhai sikhraba Israel amasung Palestinian singi marakta thokliba hingsa aduna chapchaba mapung phaba lan ama thoklagadra haina ngasi akiba poknare. Palestinian militant singna ningthaukabadagi hauna Israel da rocket lising ama hena kapsilakre. Israel army nasu mi kungna taba Gaza samudra torban ge enclave ta Hamas sing amasung atai Islamic group singi mathakta nongthaki attack sa kaya chathakre. Sahi taret ki manungda khwaidagi hena kanba khutthoknaba sing asida Gaza da angang taraga humdoi West Bank ta Palestinian ani amasung Israeli manga yauna
यामद्रबदा मियोय निफुगा हुमदोय सिख्रे मुस्लिम सिंग अमसुंग जिउ सिंग अनिमकना लाइनिंगी असेंगबा मफम ओइना लौरिबा जेरूसालेम गे अल अक्सा मॉक्स कंपाउंड चयोल लोइबा नुमित्ता थोखिबा इरांगदगी खुद थोंगनबसिंग अदु हौरखिबने मालेमगी शक्ति लैबा लैबाकसिंगना हेना नुंगनांगबा पोकनखिबगा UN Security Council na misi mina thokpa wathok asigi matangda atopa emergency mifam amagi thorang tawkhre nakan pumnamakta leriba lusingba singna khud thoknaba hanthanabagi thorang adu lawgadabani haina international community dage warning sing adu palladuna UN Middle East envoy Tor Wenensland na warning tawkhe Arab miyoi kharagi marakta paksana irang haurakre haiba puli na haiba jiu Arab yasinaba Israel gi Lord City da Israel gi Prime Minister Benjamin Netanyahu na state of emergency lauthokre Palestinian gi Firan sing paiba protester sing na car sing mai thakre lanthum manghan takhan khre Israeli police ka khud thokna khre Israel gi mafam kaya da jiu ga Arab kaya sinana khundaba town kaya marumda jiu motorist sing da khud tharaki bagaloina na irang adu hena paksana sandorokpa yabagi akiba sing pokna khre Hamas sing amasung Islamic Jihad na ayamba oiba Palestinian group sing na rocket lising ama hena kapsilakre Madu Israel gi tel elipta chakaya pan khi haina Israel army na haike city adu da numidang da air silencing khongkhe rocket sing adu gi manungda rocket chani pan ga yankhai de Israel da pan khi natraga leibak asege Iron Dome air defense system na thugai khi aduga atai aduna Gaza gi manungda takhe Hamas sing na pairiba mi million ani leiba adubo Israel na blockade tawduna thamliba samudra mapan gi enclave Gaza da Israel na nongthakdagi attack sa kaya chathakre isibagi masing hengalakpada natana yamdrabada Palestinian chaniga kunthra sokre Israel gi nakanda miyoi chama hena sokhe British Prime Minister Boris Johnson na ngasi yumcha kaisa numitta Israel amasung Palestinian singda wakhal phathanaba apil tawraduna chapchaba lan thokadabadagi khongpham handoknaba taksin khre amaromda Israel gi Defense Minister Bentley Gantas na Guardian of the Wall saina kauba operation aduna matam kuinagi waina santi hanjinhanaba hona hangani haina mase Israel gi attack singe supnagi ahuba adu khaktani haina ngarang warning tawkhe adubu Hamas lusingba Ismail Haniyehana karigumba Israel na lal pamlabade madugi damak aikhoi thorang tawri haina warning tawraduna Sword of Jerusalem haiba makhoigi operation hena kangkhathanaba wasakre Gaza city da Israel gi air strike amana Mathon taragani thoigi building ama thugai kre tower block adu micham miyam leiba building amani haina Hamas na haike maduda Hamas official sing kaya marumgi office sing su lai haina AFP paumi sing na haike Muslim gi asengba tha Ramzan gi haukiba irai numitta Jerusalem gi Al Aqsa Mosque ta Israeli riot police ka Palestinian miyam ga khud thokna khiba amasung Chayol kaya omkhana rakhibadagi wathok adu irai numittagi haukibane Matam adudagi numidangi khud thoknabasinga thainagi compound aduda amasung East Jerusalem gi atai maphamda Palestinian chamapan hena sokre Kuwait Oman Pakistan Tunisia Turkey yauna Muslim na majority oiba leibak sing loina na London yauna malem gi akoibada leiriba Palestinian singna saugotpa utuna ngarang leibak pokpa numitta achauba protest sing pangthokre Myanmar gi beauty queen junta gi mayokta khulai paiduna lanthengna yaukre Myanmar gi ahanba Miss Grand International beauty pageant hatet na military junta gi mayokta khulai paiduna lanthengna yaukre haina official source amana phongdok le more gi mi nataba sing more da changbirakano loop sing COVID-19 pandemic ki matang da ngase more gi civil society organization CSO lusing basingge oiba joint meeting ama HTC Hills Tribal Council ge office ta pangthokpaga loina na tongan bawarep khara laukre haire more gi mi nataba ayambada COVID-19 positive oiba thengnari ba si yenglaga more gi mi nataba sing khudaktagi more da changbiganu haina appeal tauba athu akai gi natraga tangai fadava thabaki damak more da changdaba yadraba mi singna tangai fadana medical department na piba khwaidagi nauba COVID-19 gi negative report loina raknaba pauktak piba more gi mi amasung more da laitaba mi sing oidabasu COVID-19 gi negative report certificate yaudravade more town da sanghandaba more gi miyamna COVID-19 gi standard operating procedure SOP natraga district administration na piba COVID-19 gi guidelines sing section na ngaknaba pauktak pinaba mifam aduna kupna khanaraba matung warep lauki haire napsagi makhada ration card ki update amasung Aadhaar link tauba beneficiary sing up to date oidriba ase athubada
ADC Morena update tawbiyu haina haijanabasu miyam aduna warep lawki hairi joint meeting aduda MCM Mitai Council More ISTC Hills Tribal Council More Gorkha Samaj Seva Samiti More Tamil Sangam More amasung Manipuri Muslim Council More gi lusingbasingna saruk yaki hairi petrol amasung diesel gi mamal paisa kunga mga hengat lay leptana hengalakpa tariat ni sure ngasi petrol amasung diesel gi mamal liter amada paisa kun mga hengat lay masina Chayol asida Gopal amasung Indore yauna petrol liter amada lupa chama henba numit humni subane state na chalaiva fuel retailer singna thokpa thaugi mamal gi oiba notification amada petrol amasung diesel gi mamal ase Leibak asigi mafam sinba thungbada wangna laikhre thaugi mamal ase local sales tax natraga bet ki khenabagi matung inna Leibak asigi tongan ba state singi marakta amaga manadre Rajasthan na petrol da Leibak asida value added tax vet khwaidagi wangna laire state asigi matungda Madhya Pradesh na ani subada laire Covaxin sahi ani dagi na taraga nifan gi damag sangyang taunaba ayaba pikre Bharat Biotech ki COVID-19 vaccine Covaxin ngarang Leibak pokpa numitta sahi ani dagi na taraga nifan phawbugi manungda leibasingda tika thaba yagadra haibadugi phase ani aduga phase ahum gi clinical trial taunaba expert panel amana recommend tawkhre 2025 ta China gi missing dagi India na helaba yare China gi missing asi 2000 dagi 2010 fawbada hanana 0.57% oirambadagi 0.53% da hanthana hengalakle hojik makoi gi masing asi 1.41178 billion November ama 2020 da oire UN Department of Economic and Social Affairs na hairi madudi India gi missing na China dagi 1.5% hanthana laire adubu India gi missing hengatpagi changde 2.3 oibana 2020 ga 3 amasung 2024 dadi China ga manaba natraga henba oirani haire China gi de akaknaba chang amada 1953 dagi honaduna yamna tapna chatli adubu India gi de chapchaba kanglonda yamna hengalakpa kanglup amaga wakhal khenaba kharana hanthana honaba aduga kharana missing yamdaba yadi haiba laibana asigumba chang naidaba calculation asi lakbane